Houjik thokliba irang asina maram oiraga lamdam asigi naha shing mayon lanna chatkhidanaba amadi Manipur gi apunba shaktam kaidanaba Thoubal District ki manung da leiba Meitei MLA singa Youth Frontal Organisation YFO Thoubal District ki Voluntteer singa unnaduna MLA singi Mot Hangbagi Khongjang ngasi Changshinkhre Khongjom Kheba Chingdasu apunba meepham pangthokkhre YFO ki naha sing aduna ahan bada wangkhem assembly constituency gi MLA ke mega chandra gi yari pokta leiba yumna changduna houjik thokliba irang asi loishinanaba MLA ma oina kadai fawba thodang lobadagi amade irang asi gi matangda kari mot lei haituna unake madugi matungna Thoubal assembly constituency gi MLA o ibobi amadi khangabu AC gi MLA o Surja Kumar gi Thoubal athokpamda leiba yumna changduna MLA Surja Kumar ga unaki amade hiram asida MLA gi masagi oiba motchu phongdohanke tungda naha sing aduna herok AC gi MLA TS Radishyam gi yumna changlubada MLA masa Manipur gi mapanda leirambadagi MLA ga telephone gi khuthangda wari sanaduna MLA gi mot lauke tungda aroi boina wangjing tentha AC gi MLA paunam brozen gi wangjing da leiba yumda changduna unana ba honake adugo MLA paunam brozen masa Delhi da leiki haiduna video conference gi khuthangda wari sanaduna irang asi loishinana ba amade Manipur gi shaktam kaihandana ba MLA na lepliba firep adu khangminake tungda naha singna Khongjom Kheba Chingdasu chatuna apunba gi firep ama lauduna khana nainabagi meepham amasu pangthokkhre ngasi MLA sing unabagi Khongjang aduga mari lainana Youth Frontal Organisation YFO Thoubal District ki Media and Publicity Secretary Momon Moirang them na hai houjik lamdam asina thokliba irang asina lamdam asigi miyam kham thengna wahale economic crisis saungna thokle naha kya lairik ningthina tamba phanghandre irang asina tungi yumbi oigadoriba naha sing tamba ngamdaba fibam amada lehale pumnamak asi yengduna double engine lengak asina lokhatpa yaba thorang sing lokhatpio maheroi naha kya irang asida yahondana ba thuba matamda lamdam asida tangdu leita hanjil hanbiu haibu wakhulon amaga loinana ngasigi Khongjang asi chathabani subnatagi MLA amakhak natara atai MLA sing pumnamak ngasigi naha singi Khongjang asi sawgalaki haina mahakta makhataki akoi Manipur film sida current situation sida praja myam siam war matam sida akoi economic crisis myam thwe adudagi akoi youth sing se naha sing se student sing se lak phujana tam phangba sigi mathakta akoi student sing se खुद खुलाई पाइरगा लांथेंनबगी मोंग मायम तोइन उरे सर मसिददी अखोगी तुंगदा अखोगी कंट्री दा नत्रगी स्टेट दा पिलर ओइगदो यूथ सिंगसिना अदमाइना लांथेंनरगदी करी अफबा करम डेवलपमेंट नो फॉरकदो सर मसिने अखोइना डबल इंजिन की सरकार अखोइना हंजनिंग से अखोगी छात्र जिंग बु कइदोबा खुद खुलाई पाइरगा लांथेन हनबिगनु हानगी शांति पीस एंड हार्मनी दा हंजल हनबियु मणिपुर एसोसिएशन जे यारगदी अथुम तमदा as soon as possible da solve to view haina thamjage sir